Union Minister Oirambatan Natana Jharkhand ki Chief Minister Su Oiramba Veteran Parliamentarian Shibu Soren Leikhidabada Manipur ki Governor AJAY BHALLA AMADI HANNAGI Chief Minister NONGTHOMBAM BIREN Awaba Phongdorakli Governor AJAY BHALLA na X ta thagalakpa post amada mahakna tribal community singidamak awaba leitana chawkhatnaba hotnaramba singpu singthabaga loinana Leikhidabagi thawaina ingna leibu oirasano haina post adu da Phongdorakli nakal amarom da su NONGTHOMBAM BIREN mahaki X account da thagalakpa post amada tungi lambi san ubangamba luchingba sina Jharkhand Mukti Morcha lingkhat lamduna honakiba amadi public service ta kathokpa amaga loinana achauba thodang loramba kaya kawbangamdana lehuragani amadi mahakpu sagatpa sing amadi imung manungna thengna hauriba awabada saruk yabaga loinana mahaki honaba kanba luchingba oibada matik chaba kaya adu tungi mirolna tamjiningai oihuragani haina post adu da makha tari